ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯁꯦꯝꯃꯔꯣꯏꯒꯦꯅ ꯇꯧꯕꯅꯦ꯫ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯑꯗꯨꯒ ꯑꯩ ꯕ꯭ꯂꯣꯛ ꯑꯅꯝꯕꯅꯗꯤ ꯑꯗꯨꯝ ꯐ꯭ꯔꯥꯏꯗꯦꯗ ꯁꯦꯝꯃꯒ ꯁꯟꯗꯦꯗ ꯊꯥꯒꯠꯄꯅꯦꯕꯀꯣ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯐ꯭ꯔꯥꯏꯗꯦꯗ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯑꯩ ꯅꯝꯕ ꯉꯝꯖꯍꯧꯗ꯭रे꯫ ꯑꯩ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯄꯅꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯐꯦꯛ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯇꯧꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯤ 10ꯃꯨꯛꯇꯤ ꯐꯪꯅꯔꯦ ꯁꯨꯃꯥꯏꯅ ꯐꯦꯛ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯣ꯫ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ, ꯃꯔꯆꯦꯟ ꯅꯦꯚꯤꯗ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯁꯤꯞꯄꯤꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯀꯣꯂꯦꯖꯇ ꯇꯝꯒꯗꯕꯅꯦꯅ꯫ ꯑꯁꯤꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯇꯥꯔꯒꯁꯨꯀꯣ, ꯗꯤꯖꯤ ꯁꯤꯞꯄꯤꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ, ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕꯅꯤꯀꯣ, ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯄꯅꯥꯃꯥ ꯄꯂꯥꯎ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯗꯤꯖꯤ ꯁꯤꯞꯄꯤꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ, ꯑꯇꯣꯞꯄꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯝꯕꯤꯔꯨꯅꯨ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯇꯥꯔꯒꯁꯨ, ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯀꯌꯥ ꯐꯪꯕꯁꯨ ꯈꯔ ꯋꯥꯏ꯫ ꯑꯗꯨꯅ ꯇꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯀꯝꯄꯅꯤꯅ ꯍꯥꯡꯖꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ, ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯣꯔꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯟꯇ꯭ꯔꯤ ꯃꯑꯣꯡꯗꯨꯃꯗꯤ ꯂꯩꯈ꯭ꯔꯦꯀꯣ꯫ ꯍꯥꯏꯗꯤ ꯑꯗꯨꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ꯫ ꯑꯗꯣ ꯑꯩ ꯐꯦꯛ ꯀꯣꯂꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ꯫ ꯁꯤꯗ ꯃꯃꯤꯡꯁꯤꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦ ꯃꯉꯣꯟꯗ, ꯃꯦꯔꯤꯟ ꯖꯣb ꯁ꯭ꯇꯥꯔꯇꯤꯡ ꯁꯦꯂꯔꯤ 25,000 to 50,000, providing training to freshers and marksheet, send marksheet or photo, Aadhaar card, ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯖꯤꯃꯦꯜ ꯍꯥꯞꯄꯛꯑꯦ, ꯑꯗꯩꯗꯤ ꯋꯥꯆꯦꯞ ꯅꯝꯕꯔꯁꯨ ꯑꯃ ꯄꯤꯔꯛꯑꯦ꯫ ꯑꯁꯤꯗ ꯑꯩ ꯃꯌꯥꯝ ꯍꯥꯏꯠ ꯇꯧꯖꯔꯒꯦ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤ ꯀꯣꯂꯦꯖꯁꯤꯡꯁꯤꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯀꯦꯁ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝꯗꯤ ꯁꯤ ꯀꯣꯂꯦꯖꯁꯦ ꯐꯦꯛ ꯀꯣꯂꯦꯖꯃꯛꯇꯤ ꯅꯠꯇꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯅ, ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯇꯨꯒꯤ ꯒꯣꯔꯃꯦꯟꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯀꯣꯂꯦꯖꯅꯤ, ꯑꯗꯩꯗꯤ ISO ꯁꯔꯇꯤꯐꯥꯏꯠ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯣ ꯃꯣꯏꯅ ꯄꯤꯔꯤꯕ ꯁꯔꯇꯤꯐꯤꯀꯦꯠꯁꯦ ꯃꯣꯏꯒꯤ STCW ꯍꯥꯏꯅ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃ ꯂꯩ꯫ ꯁꯤꯁꯦ ꯃꯣꯏꯅ ꯏꯟꯗꯤꯌꯥꯟ STCW ꯄꯤꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯔꯦꯟꯒꯤ STCW ꯄꯤꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ꯫ ꯍꯥꯏꯗꯤ ꯑꯁꯤꯒ ꯂꯥꯏꯟꯁꯤꯗꯤ ꯂꯥꯏꯛ ꯋꯥꯔꯜ ꯋꯥꯏꯗꯇ ꯂꯥꯛꯄꯅꯤꯅ ꯑꯦꯅꯤ ꯁꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯗꯨꯝ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯂꯤꯇꯤ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯅꯦꯁꯅꯦꯂꯤꯇꯤꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯒꯗꯕꯅꯦꯕ, ꯏꯟꯗꯣꯁ ꯅꯝꯕꯔ ꯄꯥꯏꯒꯗꯕꯅꯦꯕ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯁ ꯅꯝꯕꯔꯁꯤꯗ ꯇꯥꯏꯞ ꯇꯧꯕ ꯃꯇꯝꯗ ꯑꯊꯣꯏꯁꯦ ꯀꯔꯝꯕ ꯁꯤꯞꯇ ꯊꯕꯛ ꯇꯧꯏ, ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯑꯞꯗꯦꯠ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯐꯣꯔꯦꯟꯒꯤꯗ ꯇꯝꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯑꯞꯗꯦꯠꯇꯨꯃ ꯂꯩꯔꯔꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯔꯨꯜ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯑꯦ, ꯏꯟꯗꯤꯌꯥꯒꯤ ꯁꯤꯐꯤꯌꯔ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯅꯀꯣ꯫ ꯍꯥꯏꯗꯤ ꯏꯟꯗꯣꯁ ꯅꯝꯕꯔ, ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄꯥꯏꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄꯥꯏꯗ꯭ꯔꯒꯗꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯔꯨꯜꯁꯨ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯣ ꯔꯨꯜ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯝꯃꯨꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯃꯨꯛ 700 ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯁꯇꯒꯤ ꯇꯧꯔꯒ ꯃꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃꯁꯨ ꯄꯤꯌꯦꯕꯀꯣ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯤ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯗ ꯂꯩꯔꯒ ꯇꯝꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯐꯪꯕꯁꯨ ꯋꯥꯔꯅꯤ, ꯁꯦꯂꯔꯤꯁꯨ ꯌꯥꯝꯅ ꯂꯤꯛꯀꯅꯤ꯫ ꯍꯥꯏꯗꯤ ꯄꯨꯔꯥ ꯌꯥꯝꯅ ꯅꯠꯇꯦ, ꯄꯨꯔꯥ ꯂꯤꯛꯑꯅꯤ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯦꯔꯤꯌꯔꯗꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏꯅ ꯈꯜꯂꯦ꯫ ꯑꯗꯣ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯨꯃꯥꯏꯅ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦꯀꯣ꯫ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯂꯥꯛꯑꯦ, ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃꯒꯤ ꯇꯧꯕꯅꯦ, FBꯗ ꯇꯧꯔꯒ ꯇꯧꯕꯅꯦ꯫ ꯑꯁꯤꯁꯦ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ, ꯌꯥꯔꯒꯗꯤ FBꯗ ꯈꯪꯗꯦ, ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯈꯪꯗꯦ, ꯑꯗꯣꯝꯒꯤ ꯏꯃꯥꯟꯅꯕꯅ ꯐꯥꯎ ꯍꯥꯏꯔꯒꯁꯨ ꯇꯧꯔꯨꯅꯣꯕ꯫ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯒꯣ ꯗꯤꯞ ꯑꯃꯗꯤ ꯒꯣ ꯋꯥꯏꯠ, ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯔꯨꯜ 2 ꯊꯝꯖꯈꯤꯕꯅꯦ꯫ If you want to join Merchant Navy, rule number 1, go get your sponsorship ꯀꯣ꯫ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞꯇꯣ ꯂꯧꯅꯕ ꯍꯣꯠꯅꯔꯣ꯫ Rule number 2, if you don't have sponsorship, see rule number 1. ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯦ꯫ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯝꯕꯤꯒꯅꯨ ꯌꯥꯔꯒꯗꯤ꯫ ꯑꯗ ꯑꯩꯅ ꯐꯦꯛꯅꯤ ꯀꯩꯅꯦꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦꯀꯣ꯫ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩ, ꯑꯇꯣꯞꯄ ꯃꯤꯅꯤꯀꯣ ꯁꯤꯅ ꯑꯃꯨꯛ꯫ ꯃꯉꯣꯟꯗꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ, ꯃꯥꯁꯦ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑ ꯃꯥꯜꯂꯦ, ꯑꯩꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯃꯇꯪ ꯊꯥꯔꯛꯄꯅꯦ, ꯃꯊꯛꯀꯤ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩ ꯎꯖꯗ꯭ꯔꯦꯀꯣ꯫ ꯑꯗꯣ ꯃꯥꯅ ꯗꯣꯀꯨꯃꯦꯟꯁꯦ ꯊꯥꯔꯨꯔꯦ, ꯃꯥꯒꯤ 10ꯒꯤ ꯈꯪꯗꯦ 12ꯒꯤ ꯈꯪꯗꯦ ꯊꯥꯔ ꯃꯇꯨꯡꯗ ꯀꯩꯅꯣꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯃꯉꯣꯟꯗ: Don't waste time, dear applicant, we receive your document.
you document hai ko sigo so to your document are successfully verified you are selected madam select to ore document tha baga adai for next process SMS urgent total percentage in 10 total marks in English date of birth height weight any diploma the name of the diploma ko adai medical fit yes or no medical fit yes or no ai se isana ha ga tabu natte academy da tamjingai da academy dugi kano duga doctor da salaga moina hana test tahan bane ba test tahan matung da fit oi bata ga di tamba ya ga ni so sumana fake list oi bata ga di kaman tabu ga da isu khangre adai di eyeglasses yes or no si se nang na yes ha ga satum ya ni no ha ga satum ya ni si ma da 100% guarantee bb ke ado number sing si di ai hack tau jarage adai di magi mathang da sumaina kano tore moigi Google Pay number gumba pisale adai moina hare se se dear applicant sumaina moina hare to se khoi college se government ke sector ga job to boda ni nang nimit humni gi munung ta hoda bata ga di nang sit phangaro adu phangaro mathangi course to bata ga di nang paisa se lupa lakh ama ma khai se nang lupa lakh ani ma khai oi khani kana ga nang wanda ki han do gumba dai di kutta ta horo to hobo do mana dum hajal la kani ko haji nang wanda moina adum modi experience lai ra bane ba chahi mari manga dai adum suban dum tawra bani na kisu khoina di kya haji marsan ni bigi matang na khangra bani na ko sugumba matang da di adum kam tawra roi ba khoi se gyan ta roi khoi subai na khangra bani na ko moina hai se tumba mal kai khan gane ba o si oi bata ga di yam thuna ta hoda ba ya dre khotre kaina do kai gumba ai gi video se yam bi bata ga di sumai na kai gumba paisa pi ru bata ga so adum paisa do lising manga ni khangde tara ni khangde adum mangjagi sanu maramdi adom gi kanu ne ba punsi se policy ta do le pa jar ba ko nang policy ta do mangjagi ba tar ga su afaba college tamba tar ga di adum kashna te ba paisa da ge di adom go lab sina hena important ne adai di aina smaina fake ni khotpane na hai ki dai di moi se nupa do nam ka moi da fake college ni this is fake job I know ana Mrs. Thar male dai di angon da screenshot thare dai di moi saure hell who the hell are you to tell my company fake am earning 30,000 per month or agency tham da lising kuntra pi male college ki id fake college ki kano sina academy ha ga institute ha ga moi sina singuntra pi male ado working from 8 years okay shut up get lost bloody dog adoni agent amana moi da smaina fake ne na khangre na khangki dai di moi je chaure ba smaina adai di mathang da mi myam de lai lo lam ki de pathok cha ro ge ado tum khara ma adum par ke ba adai somda brother ma message thare ma gi da di ai kya nu ngai jadre maram di ma se hana already fake college admission tawu re ha ba message sa par ke ko ai merchant ne bi da matam khara join tawduna thabak matam khara tawrame o ma se college ta tambalo raga thabak ti join tawrame hai adubu madu gawadani gawada ko course su only 15 days khakta 15 days hai ba targa di STCW course tawraga tambagi se oidoni asi se yarga di tambi ganu asi se anam bana di cruise ship gumba da tamnaba course hai gadra ai di basic khatane ba ko adai di training tawrami aduga laukiba paisa na 1.20 lakhs 1.20 lakhs pi gare mitra mangani training tong nabe tamok ta ko aduga ship tu da yamna mathong maram chade chafam do thokte ai di sumaina phajana tamdaba targa di mathong maram ta khangwe ba ko ado hojik angon da experience khara de leire adubu hojik friend na haiba company khara chawba sing da changning bani kamain tawani haiba du khara share tawbirau khara share tawbirak la difagani da ina mu hange kai CDC no CDC ga amta paide tu moi kai gomba fa college ta mata ga di smaina CDC paide ba ado ina haga da badi ani thabak tabu matam da CDC yam important ne ba ko khoina kai gomba ship ta la ko matam da ko ship ta join tawba ga stamp fu du ne ba nang asi ni misiga join tawre aduga khoina tholokon nimita stamp mu fu du ne ba nang asigi ni misiga thokre nang wanda 12 months experience lay 5 months experience lay na khoida CDC yam lay ko
ꯁꯤꯗꯤ ꯁꯦꯡꯅ ꯕꯨꯛ ꯃꯆꯥ ꯑꯃ ꯂꯩ ꯑꯩ ꯃꯌꯥꯝ ꯗꯤꯁꯄ꯭ꯂꯦꯗ ꯎꯠꯂꯛꯀꯦ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯁꯤꯞ ꯆꯪꯉꯦꯗ ꯑꯗꯨꯅꯤ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯁꯤꯞ ꯆꯪꯉꯦ ꯊꯕꯛꯇꯤ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯁꯤꯞꯇꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯁꯤꯞꯇꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈ꯭ꯔꯦ ꯂꯨꯞꯈ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯕꯥꯔꯁ ꯑꯃ ꯀꯩꯅꯣꯗ ꯒꯋꯥꯗ ꯂꯨꯞꯄꯦꯅ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯁꯤꯞꯇꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦ SSW ꯇꯣ ꯏꯟꯗꯤꯌꯥꯔꯥ ꯑꯣꯔ ꯐꯣꯔꯦꯟ SSW ꯔꯥ ꯁꯤ ꯂꯩꯔꯒ ꯀꯃꯥꯏꯅ ꯁꯤ ꯂꯩꯇ꯭ꯔꯒ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯔꯤꯅꯣ ꯑꯩꯅ ꯍꯪꯉꯦ ꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯦ ꯃꯥꯅꯦ ꯃꯨꯝꯕꯥꯏꯗ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯄꯤꯗꯦ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯁꯤꯗꯤ ꯗꯔꯀꯥꯔ ꯄꯤꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯗꯤ ꯐꯖꯅ ꯑꯆꯧꯕ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯀꯣ ꯒ꯭ꯔꯦꯠ ꯏꯁꯇꯔꯟ ꯃꯦꯔꯤꯇꯥꯏꯝ ꯑꯦꯀꯥꯗꯃꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛꯀ FG ꯚꯦꯁꯦꯜꯗ ꯊꯥꯏ ꯑꯗꯒꯤ ꯑꯗꯨꯝ ꯑꯣꯁꯤꯟ ꯃꯦꯔꯤꯇꯥꯏꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯩꯗꯤ ꯄ꯭ꯔꯤꯟꯁ ꯃꯦꯔꯤꯟ ꯑꯗꯒꯤ ꯁꯟꯁꯨꯏ ꯀꯥꯏꯅ ꯏꯟꯗꯤꯌꯥꯗ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯩ ONGCꯁꯨ ꯂꯩ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯁꯤꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯀꯣ ꯑꯗꯩꯗꯤ NCB ꯀꯣꯔꯁ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯒꯤ ꯀꯣꯁꯇꯦꯜꯒꯤꯀꯣ ꯁꯤꯒꯨꯝꯕꯗꯨꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯦ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯤꯞ ꯍꯥꯏꯕꯗꯤ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯒꯨꯝꯕ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯥꯒꯤꯁꯤꯗꯤ ꯄꯨꯔꯥ ꯐꯦꯛ ꯑꯣꯏꯔꯦ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯄꯥꯖꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯂꯣꯏꯅ ꯄꯥꯕ ꯇꯥꯔꯒꯗꯤ ꯕ꯭ꯂꯣꯛꯁꯨ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯜꯂꯦꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯅꯤ나 ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯦꯁꯦꯖ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯥꯡꯗꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯌꯥꯔꯒꯗꯤ ꯗꯥꯏꯔꯦꯛꯇꯣꯔ ꯖꯦꯅꯔꯦꯜ ꯁꯤꯞꯄꯤꯡ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯀꯣꯂꯦꯖꯇ ꯇꯝꯒꯗꯕꯅꯤ ꯂꯤꯡꯛꯇꯣ ꯑꯩ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯑꯦꯅꯤ ꯀꯣꯂꯦꯖ ꯅꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯤꯡꯛꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯐꯪꯒꯗꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯪꯒꯗꯕ ꯀꯩꯅꯣꯗ ꯑꯦꯀꯥꯗꯃꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯇꯝꯕꯤꯌꯨ ꯑꯗꯣ ꯌꯥꯔꯒꯗꯤ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯦꯅꯤ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯈ꯭ꯔꯕ ꯆꯍꯤ 4-5 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯃꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨꯕꯀꯣ ꯃꯅꯤꯄꯨꯔꯗ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣꯋꯔ ꯂꯤꯁꯇꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯤꯁꯇ ꯂꯩꯕꯅꯤ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯍꯦꯃꯥꯂꯌꯟ ꯇꯥꯃꯩ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯩꯗꯤ ꯔꯣꯅꯤꯟ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯤ ꯒꯥꯏ ꯍꯥꯏꯅ ꯃꯥꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯍꯪꯉꯒꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯕ꯭ꯔꯗꯔ IMUCETꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯀꯩꯅꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯣꯏ ꯔꯨꯜ ꯆꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤ ꯀꯩꯅꯣꯒꯤ ꯑꯩꯅ ꯃꯃꯥꯡꯗ 26 ꯀꯩꯅꯣꯒꯤ ꯖꯨꯟ 2000 ꯀꯩꯅꯣꯗꯒꯤ 20ꯗꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯌꯥꯔꯅꯤꯅ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ 2020ꯒꯤ IMUCETꯒꯤ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯁꯦ ꯀꯩꯅꯣꯗꯒꯤ ꯍꯧꯗꯣꯏꯅꯤ ꯗꯦꯠ 1 ꯖꯨꯂꯥꯏꯗꯒꯤ ꯍꯧꯔꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯩꯗꯤ ꯑꯦꯡꯒ꯭ꯂꯣ ꯏꯁꯇꯔꯟ ꯇꯣꯂꯥꯅꯤ ꯃꯥꯔꯛꯁ ꯀꯝꯄꯅꯤ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯂꯣꯏꯅ ꯊꯥꯕ ꯍꯧꯔꯕꯅꯤ ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯤꯀꯣ ꯑꯗꯣ ꯃꯣꯏ ꯀꯩꯅꯣꯒꯤ ꯆꯞ ꯆꯥꯕ ꯗꯦꯠꯄꯨꯗꯤ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯍꯧꯖꯤꯜꯂꯣ IMUCET ꯋꯦꯕꯁꯥꯏꯠꯁꯨ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯀꯣ ꯍꯟꯗꯛꯀꯤ IMUCET 2020ꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥꯁꯨ ꯂꯩꯕꯅꯤꯅꯀꯣ ꯃꯤ ꯑꯅꯝꯕꯅꯗꯤ ꯍꯟꯗꯛꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯔꯣꯏꯒꯦ ꯃꯊꯪ ꯆꯍꯤꯗꯒꯤ ꯀꯣꯔꯣꯅꯥ ꯐꯔꯒ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯁꯦ ꯀꯝꯄꯤꯇꯤꯇꯤቭ ꯈꯔ ꯑꯣꯏꯔꯔꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯇꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯤ 5,000 ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯗꯣ 2,000 ꯈꯤꯇꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯈꯟꯕꯒꯤ ꯆꯥꯟꯁꯇꯣ ꯑꯃꯨꯛ ꯈꯔ ꯋꯥꯡꯉꯦꯗꯅꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯍꯥꯏꯗꯤ ꯃꯃꯥꯡꯗ 12 ꯊꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ 12 ꯊꯥꯔꯒ ꯔꯤꯖꯜ ꯉꯥꯏꯔꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯟꯗꯤꯁꯟꯁꯨ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯩ ꯃꯤ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯦ ꯃꯥꯔꯆꯦꯟ ꯅꯦꯚꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯒ
ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯔꯁꯦꯜ ꯅꯦꯚꯤꯗ ꯇꯝꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯑꯩ ꯍꯟꯗꯛ 10 ꯊꯥꯕꯅꯤ 12 ꯊꯥꯕꯅꯤ 12 ꯀꯥꯗꯣꯏꯅꯤ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥ ꯄꯥꯒꯟꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯨꯝꯕꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯔꯁꯦꯜ ꯅꯦꯚꯤꯗ ꯊꯕꯛ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯇꯝꯕꯤꯌꯣ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯑꯩꯅ ꯈꯟꯖꯗꯣꯏꯅꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕꯗꯣ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯀꯧꯗꯦ ꯃꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ 10 ꯇꯧꯕ ꯃꯇꯝꯗ 10ꯃꯛ ꯑꯐꯕ ꯀꯣꯂꯦꯖꯇ ꯑꯐꯕ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯗꯣ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯐꯦꯛ ꯀꯣꯂꯦꯖꯇ ꯇꯝꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯥꯔꯁꯦꯜ ꯅꯦꯚꯤꯗ ꯂꯥꯛꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯕꯤꯔꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯈꯔ ꯀꯝꯄꯤꯇꯤꯇꯤꯞꯇꯤ ꯂꯥꯛꯑꯅꯤ ꯃꯔꯝꯗꯤ ꯃꯥꯔꯁꯦꯜ ꯅꯦꯚꯤꯁꯦ ꯈꯪꯗꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯍꯥꯟꯅꯗꯤ ꯀꯌꯥ ꯈꯪꯅꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯤꯇꯤꯇꯤꯞꯁꯨ ꯈꯔ ꯑꯣꯏꯔꯛꯑꯅꯤ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐꯤꯖꯤꯀꯦꯜ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛꯇꯁꯨ ꯑꯦꯗꯨꯀꯦꯁꯟꯗꯁꯨ ꯈꯔ ꯑꯗꯨꯝ ꯃꯤ ꯃꯤꯌꯥꯝꯒ ꯌꯦꯡꯅꯕꯗ ꯀꯣꯛ ꯊꯨꯡꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ